Loyalam E-PAO tabi Bakutima po Hitram Susmitana Namitangi Pao Pizari Ahamda Partu headline. Manipur Police na Koireng na Luchingba Unlfki Kedar Taramari Khutlaiga Konana Fare. Kuki Khutlai Pabasina Zameng Lake ta Sangwa Sagali Basing Amangata Thogalam Lake. Indiana Kochachatpa Kuki Sing Khutlai Pisinduna NSCN Mayokta Leheli Haina I am the Fondorakli. Pao Sandona Pijari. Manipur Police na Koireng na Luchingba Unlfki Kedar Taramari Khutlaiga Konana Fare. Manipur Police ki team amana Nopok Sekmai Police Station ki manushan ba Hauthong area dagi Koireng na Luchingba Unlfki Kedar Taramari Khutlaiga Konana Fare haina police ki pau amana haidi faraba kedar sing adudi Imphal West District ki Khumbong Makhaleka dagi Nangmerapam Kondam Maitei Allies Lan Haiba Chahini Futaro Bisnupur District ki Sorok Haibam Roses Allies Kanglai Puba Allies Kilo 1 Chahini Fuhundoi Imphal East District ki Bamon Laikai Mangi Makhongdagi Takhelambam Rajendra Sharma Allies Khaba Chahi Yankhai Mapan Imphal East District ki Khorai Chingangbam Laikai dagi Yalam Ratan Singh Allies Khamba Chahi Yankhai Mari Bisnupur District ki Kumbi Hautak dagi Ahan Them Ratan Maitei Allies Siroi Chahi Kuntra Imphal East District ki Khurai Thongam Laikai dagi Soyam Sanjit Chahini Funithoi Imphal West District ki Kodom Popi Mamang Laikai dagi Tourism Karjit Singh Chahi Kun Thobal District ki Ngamuk Khongdagi Pukri Hongbam Noshaba Maitei Allies Lai Daba Chahi Taranipan Imphal West District ki Tabung Khok Amang Laikai dagi Kanguzam Maishan Maitei Chahi Tarataret Imphal West District ki New Kaithamambi Awang Laikai dagi Thaudam Muna Maitei Allies Inau Chahi Taramapan Imphal East District ki Khurai Konsam Laikai dagi Konsam Bebetok Maitei Chahi Kunipan Bisnupur District ki Kumbi Hauktagi Wahengbam Santos Maitei Chahi Taramapan Imphal West District ki Kodom Pope Mamang Laikai dagi Khedrimim Diction Singh Chahi Taramapan amasung Imphal East District ki Takhel Mamang Laikai dagi Chinga Kham Romes Allies Dephaba Chahi Kuntrani Hari Naga Mihut Yaudana Naga Kuki conflict Mari Lenana Warisana ki Basing Dorakna ba TNL na taksilakli Tangkhul Naga Singi Apex Body Amo Oriba Tangkhul Naga Long TNL na Tongan Badabi Sing Taraduna Chief Minister Yumnam Kenchan Singh da Tha Asi Kunithoida Assam ki Guwahati that legitimate oina recognize Tawdaba Kuki Zo Council Gazette Sigi Mihu Singa Unaduna Manipur da Santi Amasung Tangdulai Tabalandam Ohena Basana ki Buwari Adugi Manung Chana Hausi Ukhrul Kamjong Amasung Kangpo Piga Tainaba Singna Tangkhul Naga Amasung Kuki Militant Singa Atam Atat Akham Laitana could Tonaba Amadi Unkhanaba Todok Shingi Matanga, Tangkhul Nagagi Mihut Sing Yaudana, Karimarangi Wari Sanaribano Haina, TNL na Chief Minister na Miyam Kangna Sing Dorakadabani Haina Taksilakli. Working Committee of Tangkhul Nagalong TNL na Tadorok Pachirol Amagi Matung in a high. Ukhrul District Mapam Singda, Kuki Militant Singna Balet Toba Tabak Shincha Tariba Asida, Government Asin Lakshin Mangamdre Amasung, Tangkhul Mihut Singa Government Kit Chathakiba Peace Talk Adubu Mirai to the Tamle Haina Takpani Hari. Lup Asigi Media Sena Tadoroba Chirolasina Makata Raduna. Ikuidena Ukhrul District Mapam Singda Kuki Militant Sina Chathakiba Balet Oiba. Thaudok Singh Paladuna, Government of India got signed on a riba suspension of Operation Sude Yauriba, Kuki Militangi Kedar Sina, Sanaka tell the Tatana etek Jataduna Lakli. Tha Asigi Kolam de Kuki Militant Sina Atamnana Janglak Laga Kul Asigi, Lungtar area Daleriba, Community Reserve Forest May Takiba Amasung, Kunja Amato Krabamatung, Village Authority Yamnakan Haizeramatung, Mapam Asida, Assam Rifle Personnel Kuntra Amasung, for Mahar Regiment Ki Troop Amatarakuna deployed Toki Hari. Thodo Asigi Matakta Government na Tangkhul Katamnong Long TKS na National Highway 202 Imphal Ukhrul Road ta Tangkhul Naga Amadi Atay Khunja Singh Chatok Sasin Tawbada Athingba Pihaloi Hana Thazaba Pikraba Matung Haukiba Nomaizing Numitagi Hauduna Kuki Militant Sina Lambi Asigi Litan Manakta Lambi Asida Lakpa Gari Singdagi Ain Kana Text Konga Fagatkhre Hana Chirol Asina Fondorakli Illegal immigrants in the Tatarapa Tawong Sina in the Lazaba Pamba Nagagi Kul Laitana Labang Amdrehana SDS and a Fondorakli. Illegal immigrants in the Tataraki Bapang Dabagi Tawong Shina in the China Lazaba Pamba Naga Kulkaya Puning Laitana Labang Amdre. Lamdamasida Santi Tamnaba Government of Indiana Security Personnel Masing Kangana deployed Tore Haraga Mataukaram Kuki Militant Sina. Maning Tamhalibano Habasi, Atoba Wahang Ama Oirakle Haina, Senapati District Students Association, SDS and Tadoro Pachirolamana Hari. Chirolasina Makatana Haribana Tha Asigi Kulmathuida, Shu the Lady Kuki Militant Sena, Senapati District Ki, Zaimeng Lake the Lady
Thonglang Naga Village Jatharaki Ka Hen Thawongshing Adu Akan Mong the Condemn Tawi. Kuki Militant Sing Aduna Thonglang Naga Khulda Mait Haba Akai Atoi Thokhanba Lutoba Amasung Kunja Singda Aki Akang Pokhan Bagi Thawloksing Jatharamki. Thawong Asi Kaidonunda Miamna Yabak Amloi. Tengkang Kayarakta Asingumba Thawong Shingdaptana Jatharaki Asi Senapati District using that Domina Yengle Roy Highness of Fundorakli. Kuki Zo Council ga Wari Sana Dringada Maite Amadi Nagaga Hana Wari Sana Gadabani Hina Homina Fondorakli. Haukiba Marski Tankun Matoida Kuki Zo Council Amadi Chief Minister Y Kemchanga Guwahati ki Bipamamada Wari Sana ki Badu Maite Amadi Naga Furup Singa Hana Wakalun Pauna Gadabani Hina Federation of Homigi President Sapamsa Chadumani na Fondorakli. Pawasina Hai Kuki Zo Council na Yaraga di Naga Amasung Maite Su Hekta Yargani Khanbadi Sada Chamalangani. Kuki Jo Singna Landarakuna Micham Kaya Nupi Angang Masing Khangdana Minungshi Machet Amatana Yaudana Hatpikre. Masidanatana Asiba Masa Paupa Fangandana Lady Bisting Amadi Mayumakai Mainatumna Tadok Pikraba Miamgi Apamba Wakalun Amata Lodana Kuki Zo Temlaga Hekta Yagani Habadi Maitega Nagadi Kashu Nate Fondopani Zadumani na Kudiak Bidona Taro Pachilasina Makatana Hai Che Minister na Haizaduna Waris Hanariba Kuki Zo Council Asi Manipur Government na Inkumza Lisingani Tarataretki December Tarani Panda Kuki Zo Council Haba Organization Amatalate Hina Fondo Kibat Lake Ravani Masibu Amuk Nona recognized Toba Havasi Chief Minister White Kemchangi Kari Wezabano Waris Hanadaba Yauri Sanabada Yauri Besing Adu Tamdamasiki Asengba Citizen La Manipur da Karamba Chahida Changlak Pano Habadu Hana Tidokuna Waris Hanaba Havasi Kuki Zo Adu Foreigner or Ramlabasu Waris Hanagadori Bahaba Wahangaya Hangli Security na Chuchampur gi Geltang dagi Khutlai Fagale. Chuchampur District Amasung District Asigi Police Station gi Manung Chana Laiba Geljang area da Security Force na Thibongbugi Thabak Chathabada Khuchukulai Kaya Fagarpangam Khrei. Police ki Pauda Tha Asigi Kunithoida Intelligence ki Pau Amafangwadagi Security Force na Geljang area da Thibongbugi Thabak Chathabada Haidiba Khuchukulai Sing Adu Fagarpangam Kibani. Faraba Khutlai Sing Adu di RPG grenade ama 30 mm gi grenade ahum 81 mm gi mortar bomb ama IED ama 40 mm gi grenade ani single barrel rifle ani 7.62 mm gi kapayari marutari ni hari farba polam sing adu kanana sizinarambano haiba hausi phawgi oina khangmangamdri lenina case ama lokhatuna makhatana thijinba hokre hari Manipur da tholakiba irang asi phawba center na lotion bangamdriba karigino haina MP bimola parliament ta hangkhrei Hauki bache hilisingani kolomdagi me ahomdagi tholakiba irang asiga mari lenena Supreme Court ki directive matung ina semkeba inquiry committee gi report tha taruki Khudingi Lankatuna Center da Khangalabasung asi phawba Central Government na Manipur da tholiba irang asi loshinba ngamdriba karigino haina Lok Sabha gi MP Dr. Angomcha Bimola Parliament da thamkhrei ngasi phangkiba Parliament mi phamgi 0 hour da MP asina wafamasi pukhaluduna makatana haikibada Manipur da tholiba irang asi gi manung chena Kuki khula pabasingna Kakching Khunau Uchan Makhongdagi Mayang Lambam Risikanta Koba Micham ama point blank tak nongmaina kaptuna hatki Mayang Lambam Risikantana Kuki Khulai Pabasing Aduda Makutlon Aduna Mahaki Punsi Kanbina Bahizaki Adobo Kuki Khulai Pabasing Aduna Minungshi Machet Amata Yauduna Risikanta But Nomina Katuna Hatkibani Mahakna Makatana Hai Mahakna Kutlon Aduna Hizaki Ba Adu Masa Matantagi Nate Habasi Ekoi Kudimukna Kang Batangai Fade Mahakna Lon Kiba Kut Adu Irang Asina Maram Oraga Victim Oraba Kuding Makini Mahakna Kutlona Kiba Adu Chiribamda Angang Yauna Miyoi Taruk Hatkiba Amadi Irang Asina Maram Oraga Atumba While Fanghan Binaba Ngariba Kuding Makim Husilibani Mayang Lambam Risikantana Kutlona Raga Haikiba Adu Relief Camp Riba IDP Sing Lamdam Asigi National Highway Sing Amadi Airport Ta Ayat Akam Yaudana Chatok Sin Toba Fangdriba Miam Sing Adugi Sharuk Yauribani Maramaduna House Asina Manipurgi Irang Asigi Matanga Kupna Kanaduna Manipurgi Miamda Achumba Wild Fanghan Batangai Fade Government of Indiana Manipur Asi Lebak Asigi State Ama Oina Uba Ngamdabagi Mami Tariba Asi Lebak Tibani State Ama Wibigi Miyang Adu Indiana Mapungfana Yangbiu Haina House Ki Kutanga Marilene Basingi Puning Singki Indiana Kuchatatpa Kuki Sing the Khutlai Pisinduna NSC any Mayokta Leheli Haina I am na Fondorakli Nagagi Lalolo National Socialist Council of Nagalim Isak Muiva NSCN IM Amasung Government of India Anigi Marakta signed out Kiba Nagagi Framework Agreement FA
asigi warushin na thaina bohonabada naga singbu aranba tahanabagi thawong amagum India na hawrakphom khangnaba koicha chatuna hingliba Kuki namet singda khulai sing mating pangduna NSCN gi mayokta lehena bohonari haina NSCN IM gi chairman Kiyu Tukuna phungdokhrei Dimapur leba loop asigi general headquarter Hebron da pangthokiba loop asigi nifutare suba Republic Day celebration toraduna Luchingba asina makhatana hai matamamagi British loilam sasana Kuki namet singbu siznabagum India government na Kuki singbu phone khulai sing paihanduna NSCN gi mayokta leheli mahana hai India government amasung NSCN IM ga inglisingane 15 gi August 3 da sign tawnakiba aduna naga gi puwari da yawriba naga sing asi maning tamna lerami habidu khanghanbani adubu hojik India gi thawong sing asina FA dagi na thaire habata pani haiki naga framework agreement asida India na uliba thawoidaba mawong agreement asigi letter and script the achoba para ama tambire haina takpani government of India amasung NSCN IM ani gi marakta leiramba thajanaba sing manghanaba sinbani haina maral siri Kuki khulai paiba singna jameng lek ta sengga sagaliba sing amanga ta thogalamlei State asigi tongan ba mafam singda Kuki khulai baiba singna ka henba thabak kaya tawri habigi wathok kaya leringe chirakta lengak na Zaimeng lek ta tongan ba sengga sagpagi thabak taw chathariba polam kaya amang ata thokhalambaga loinana mafam aduda Kuki len haina thajilamle hari pau asina hai Kangpokpi district ki Imphal Tamai lambi da leipa lengmai naga singi maru oiba mafam ama oiriba Zaimeng lek ta Kuki khulai baiba singna mafam aduda laktuna thabak sing asi chatharam kibani Thodok asida chenaba miyushing faduna justice fanganaba Thonglan Area Joint Action Committee on Protection of Essential Land da pungni funi pangi matam ngarang dagi thakrai Hiramasigi matang da di Thonglan Area Joint Action Committee on Protection of Essential Land da thadorokpa video amada Kuki khulai baiba singi ka henba thawong asi tha asigi kunma thoida chatharambani hari Thodok asi thokpagi paw tabaga ngarang Thonglan akutpa Thonglan atongba amadi Chawang kining da leiba liangmai naga singi masing yamlaba miyamna Zameng lekta hakthing na chatuna yingshenbada sinmi singi khola generator electrical welding machine amadi firol yauna amang ata thogalamani hari Aroibada maroiba paw amuka na pizari Manipur police na Koireng na Luchingba Unlfki cadre taramari Khutlaiga Konana fare Kuki khulai paiba singna Zameng lekta senggot sagaliba singim amang ata thogalamlei Indiana koicha chatpa Kuki singda khulai pisinduna NSCN gi mayokta leheli haina IM na phongdorakti matang asida loyalam E-PAO na Militant gi pau bibil lezari tabiri bakhuti mapu amuka haina kurumjani